NIA fakiba palal thadau hingsa ki thodok kayada chenaba UKNA gi finance head ni police manipur police Tronglaubi thodok ka mari lenana NIA fakiba palal thadau hariba kukilal holu UKNA gi finance ki makko oiba miyoese tonga tonga mafam thokiba hingsa gi thodok kayada su chenaba miyoi ni haina manipur police ki paw na fonglakli habatare za koi tronglaubi ki thodok sa suki matik yamna nuaitaba thodok oikiba koi angang ani leikitaba amadi mama buna tamthina sokiba gi thodok ta koina mayamna justice phangalo haibagi mihat pase putho haidina kholau lauduna lakpa yakanna issue ngo oikiba adubu ngarang ase koi gi NIA na fakiba galoina na UKNA gi hojiki koi gi palal thadau haibase koi gi crime koi gi thabak koi gi thodok koi hingsa gi thodok mayam da chenaramba samna haibado ja koi kitang thamjage koi gi kumja lising ani ga kunga manga gi December 13 ta torbung da koi gi bom pokha hebagi da chenaramba dagi February ki tang ahum amasung mari gi lona ba hingda molnom area da thokiba nomai kapna bagi thodok amadi July gi tang mari chief minister na chorchampu da chatpa numit ki mangoina na kaprang area da nomai kapagi thodok da mahagasi masa chenai haina masana su phongdok chare habagi wafam ni aja hojikti NIA na farabani na hojikti masida chenari ba sing ase koi likhun ji kitang su phangba ngamadra habagi di thajabadi lei ado sai matang se kamaina ga thambani sai sida thamoi senga de dum tholakane bu ko lori poti masida kari kari political kaino leiri ge sine ba koi thokal ka duisi hoji ahan ba de hoji moina fare haire mai chena bagi ne na phabane haire police sumai statement thame Mayang ipambasu hariba da leiriba potu chenaba mayam puna mu phara kandu da matik chawa magi ain gyoba serak phangala kanda ni pira kandu da mayam gi awa na khitang magi nungai triba pendriba imunungi leiriba kanu singa se apen bo oigani amadi leikhidriba sha ani dugi ko magi thawai gi keno duna mai ingna singa leiba ngamba oigadoine na khoi mayam puna maki thajana bane bo ko masi thajana ba haibisi yam luba pot ne bo ko masigi kano sidi lengba yam janate adun lady report asi adai gi area du da yengba kan sida akhoi yenga do idi hojik nateba hojik ki asidi makhoina phara matung da wael lona mongonda kari wareb lawre I haibutu ne police na phare haisu NIA na phare haisu mongonda crime ama natraga mana incident adu da Masi involved tawre senare konare na moigi miyeng digi phare na haibai wani adu wayan lon gi thakta lagadi ain gi thakta lagadi magi defense ki magi chance am pirakhine ba maduna mana defense ro goduna maram moraka na moina proof tawri moina tawri potuna madu kaino to bungam dragadi magi defense ro argument tu na hena matik cha gi targadi manan thokki tuine ba ko adai du ne ba koina leiriba posi yang kadorise aduna hojiki wena di mayam gi issue adu ada si phare pulle kole hara kansida wail lona kari serak pira khake mongonda sibagi dandi pidoribra natraga na masi kara adik amadu gi wayan duna sahi kya chata dori ko adai man so wail chathari gi manu duna karai lei dori si issue mayam tholaga ne ko adai du da koina logada bane ko hojiki makidi hairiba area sida hoi phabagi di nungai aduga waroisan gidi haibangan mali na idi sumaina thamjage mawondagi maram warakan sida hairiba du chena puno phara kan sa mayangi awa ana leriba mayam adagi mangriba thajadaba trust deficit ei mayam singa se masi recover torupa ngambo oisnu waina sumaina thamjage aduga samathanda ami okoi